India da coronavirus na naba mioi chonga ga yang taret sure sikhibana tara yaukhre ngasidagi numit kunga mathoi chupna Bharat Pumba lockdown torgani Prime Minister Malemgi oina kiningai oiraba coronavirus laina asi levak asigi oina su hena sathiba phibam ama oirakli coronavirus na naba mi gi masing pung khudingi lepa leitana hengalakpana hojik phawbada mioi chonga ga yang taret sure asiba mi gi masing na tara yaukhre Malemgi oina hojik phawbada laina asina naduna sikhiba mi gi masing lising tara teret ka chama ga yang taruk sukre aduga anaba masingna lak ahum ga lising maudraga ni thoiga chahum ga kunthra ma thoi yaukhre Leivak asigi oina coronavirus laina nabagi masing lepa leitana hengalakpa sina maram oiraga masidagi thingnaba haiduna Prime Minister Narendra Modi nangasi ahing nongyaidagi numit kun mathoi ni chupna nationwide lockdown tarugani haina lauthokhre lakadoriba numit kun mathoi ni asi aikhoigi damak yamna maru oiba amani Health experts sing na haibada coronavirus infection circle asi thugaina bahona bada numit kun mathoi ni gi matam asi yamna maru oi ngasi ahing nongyaidagi Bharat Pumba lockdown lauthokhliba asi janata curfew dagi hena advance oi curfew thambaga chap manai March kunithoi da leivak sinba thungna janata curfew tokiba aduda miyamna mapung phana sawatkiba aduda thagatba phongdokli haikhi karigumba aikoina numit kun mathoi ni asi Bharat Pumba mapung phana lockdown toba ngamdrabadi aikoi chahi kunga mathoi maning hanba tabani Masiga loinana miyam laina asidagi kananabak social distance leiba tabani masi natana laina asidagi ngakthoknanabak atopa pambai leite yumda natraga atopa mafam amada leirabasu social distance asi ngakna chatkadabani hojik phawbada leibak asigi state amasung union territory kuntrani thogi district chawga ga nimpunipan total lockdown lauthokhravani haike Manipurda su thanglibandagi leisabi macha ama covid-19 positive oire mahaki imung manungi miyosing quarantine tawduna thamkhre Jenimski Viral Research and Diagnostic Laboratory Department of Microbiology dagi phangba report ki matung inadi coronavirus positive oiraba nupi macha asigi maming bimi ningombam chahi kulumdoi mahak UK da lairik tamlubadagi haukiba March 10 ga 8 da Imphal da thunglakibani aduga masa nungairaktabadagi virus asina naramgani haina chingnabadagi March 12 da Jenims Hospital da pukhalakhi masigi matungda March 12 gi ayuk pung 13 minute 10 taba matamda mahaki sample logduna changyang chathaba hauki Masigi matungda numit asigi ayuk pung 13 makai taba matamda mahak coronavirus na positive oire habasi khangba ngamkhibani haina Virus Research and Diagnostic Laboratory Department of Microbiology Jenims Porompat Imphal East Manipur gi Assistant Professor and Principal Investigator VL na sahi togduna thokpa cherol amana haiki Virus asina positive ohele haina taseng khanglaba nupi macha asi hojik Jenims Hospital gi isolation ward thamduna layang bagi akan bathawak chathare loinana nupi macha asigi imung manunggi miyosing pumnamak health service ki maikai dagi akan bamiyang changduna hojik Imphal West ki manung channa maitramda leiriba Unako school da quarantine tawduna thamli hairi hiram asigi matang da health service ki director Dr. K Rajona pause asiga wari sanaba matamda phongdokibadi directorate ki maikai dagi positive oire binupi macha asiga plan tongminarakpa amadi mahaka satok sasun tongminaba miyosing kanano karamba mafumda karamba thorum kayam saruk yarambagi haibatugi akupa history ama thigatli loinana mahaka loinaramba miyosing pumnamak masak khangdoklaga quarantine tawduna thamnabak thabak lawkholagani haiki pressna phangba pawgi matung inadi positive oire binupi macha asi UK dagi Delhi da hana thungki masigi matungda Kolkata da thungki Kolkata da thungba matam aduda mahaki mokpanupa UK da tamba dusu Kolkata da thengnaduna March 10 da Imphal airport da thungki Yam nangaklibadi Imphal airport ta thunglaba matamda mafam aduda leiriba medical staff sing amadi security ki kangbu singna kariguma makhal amatagi test tawdana okay hairaga irai laina thadorokpadagi masagi mayum thangmoiban Laurungpure lekaida thunglakibani masigi matungda masa nungairaktabadagi laina asina naramba yai haibagi chingnaba leibadagi March 12 da Jenims ta pukhalaktuna mathang test tawbada laina asina positive oire haina confirm tawbani hairi loinana topa pawamana March 13 fawba pawse yanthokpa leplagani Malembi mafam kudimakta sinba thungna sandorakliba tamthirava coronavirus na thokhanba pandemic covid-19 na maram oiraga mipum khudingmak mipaiba pokhanba amadi langtaknaba phawliba pumnamak asibu tungoinaramlaga Manipur Hawkers Association gi member khudingmakna isagi thodangni ningjaduna miyamgi seba oina khabar yenthokpagi thabak tawduna ngasi phawba lakli adubu laina asidagi ngakthoknabak amadi miyamda sandoktanabagi damakta association asina yumthong khudingda khabar yenthokpagi thabak asi matam kharagi oina kudaktagi lakliba March 13 phawba lepa haina warep nare haina Manipur Hawker Association gi General Secretary L Surjit ki cherol aman hairi cherol asina makatana hai state government na Manipur pumbada total shutdown laukthokliba matamda komthokliba pawse gi miyoisingbu state force singna tathi tawaina tawbiba thokdo kayasu leptana chatharakli ngasi maksu association asigi moirang maike gi distributor sana jawbabu moirang police ki osi masamakna association asigi I card amasung gari gi sticker bu ikai khumnabi bagi mahutta
ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ